ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯐꯦꯁꯕꯨꯛ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯇ ꯚ꯭ꯌꯨꯋꯔ ꯑꯣꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯈꯣꯡꯆꯠ 16ꯅꯤ ꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯑꯍꯨꯝꯁꯨꯕ ꯗꯥꯏꯂꯣꯒ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯕꯪꯂꯥꯒꯤ ꯏꯈꯦꯡ ꯂꯥꯡꯂꯕ ꯊꯥ ꯑꯃꯅꯤ꯫ ꯕꯪꯂꯥꯒꯤ ꯏꯇꯤꯍꯥꯁꯇ 1952ꯗ ꯕꯪꯂꯥ ꯏꯃꯥ ꯂꯣꯟꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯁꯂꯥꯝ, ꯕꯣꯔꯀꯣꯠ, ꯔꯐꯤꯛ, ꯁꯣꯐꯤꯛꯅꯆꯤꯡꯕ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯖꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 12 ꯕꯪꯂꯥꯗꯦꯁꯀꯤ ꯑꯃꯗꯤ ꯕꯪꯂꯥ ꯂꯣꯟꯒꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯍꯤꯗ ꯗꯤꯕꯣꯁ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯈꯣꯡꯆꯠ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨ 1999ꯗꯒꯤ ꯌꯨꯅꯦꯁꯀꯣꯅ ꯂꯥꯎꯊꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯃꯥꯂꯣꯟ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯣꯏꯅ 2000ꯗꯒꯤ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯃꯇꯤꯛ ꯆꯥꯕꯒ ꯂꯣꯏꯅꯅ ꯍꯩꯀꯠ ꯂꯩꯀꯠꯇꯨꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤ ꯆꯍꯤ ꯇꯠꯇꯅ ꯄꯥꯡꯊꯣꯛꯅ ꯂꯥꯛꯂꯤ꯫ ꯑꯗꯨ ꯉꯁꯤ ꯏꯃꯥ ꯂꯣꯟꯒꯤ ꯊꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯅ ꯑꯍꯨꯝꯁꯨꯕ ꯗꯥꯏꯂꯣꯒ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤ꯫ ꯕꯪꯂꯥꯗꯦꯁꯇ ꯃꯤꯇꯩꯂꯣꯟ ꯑꯃꯁꯨꯡ ꯃꯤꯇꯩ ꯃꯌꯦꯛ ꯇꯝꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤꯗꯃꯛꯇ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯥꯔꯇꯣꯟ ꯇꯧꯖꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯗ ꯂꯩꯖꯔꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯣꯖꯥ ꯕ꯭ꯔꯤꯟꯗꯥꯔꯥꯅꯤ, ꯑꯦꯁꯤꯁꯇꯦꯟट टीचर होतियार खोला सरकारी प्राइमरी स्कूल। मथंग लैजरी बांग्लादेश गवर्नमेंट की थौ पुबीरिबा बांग्लादेश मणिपुरी खुनाई की थोइदौना सिंथानिङाई ओइरबा कवि अइबी काइनाहान देवी। मथंग लैजरी अखोइगी ngasiगी थौरम असिदा इकाई खुमनिङाई ओइरबा पांगल खुनाई की लुचिंग मिहुत ओइदुना ओजा महमूद खुर्शेद आली, हेडमास्टर भंडारीगढ़ हाई स्कूल। ओजा अहुमकु अइना मणिपुरी मिरर की माइकैदगी इकाई खुमनजबगा लोइनना तरामना कौसिनजरी, तरामना ओक्चरी, इकाई खुमनजरी। ngasiगी थौरम असिदा सरुक याबिबगिदमक्ता ओजासिंगी चिल्लबा मतम काइथोक्तुना ngasiगी थौरम असिबु मपुंग फाहनबगनि हाइदुना सरुक याबिरिबा खुदिंमक्की मफमदा मणिपुरी मिरर की माइकैदगी अमदि अैहाकी माइकैदगी ओजासिंबु तौबिमल खंबा उच्चरी। ngasi अैखोइना डायलॉग प्रोग्राम असिदा सानागरदोरिबा हिरम असिदा लोन हाइबसी मिओइबा अमगा फाउनरिबा अमसुं खुनाई अमगा फाउनरिबा वाखलोन असिगी लोन असिगिनी। ngasi बांग्लादेश फुरुपचा कया लैरी पिकलबा फुरुपचा सिंगी मनुंगदा बांग्लादेश खुंदादुना लैबा मणिपुरी फुरुपचा मसिंग लिखरबा फुरुपचा अमनी कांगरूप अमनी हाइदुना अखोइना इसाना खंगदुना लैरी। अदुबु ngasisu
बांग्लागी तंपाक्ता पाक चौरबा इरैनुंगदा बांग्लागी चौरबा पाकलबा इनातकी इचेल मनुंगदा मणिपुरी खुनागी चटनबी इनात कयाबु नाक्तुना ngasisu बांग्लागी तंपाक्ता मणिपुरी इचिनावसिंगनो इमालोन हाइबदी मितैलोन पोंगनाफम हरकफम साफम ओरिबा मणिपुर सना लैपाक्ता लोलिबा ngangliba sakliba loan adumak ngasisu ekhona kaidana tattana lengdana ngasisu ngangli haibada haimanba oiro haiduna ekhona ngasisu khanni adugumna ngasi ekhona ngangnariba manipuri loan asigi matik magun khajaraba leichi leithon leitheng kaya ojasingna nainabigani loinana asi ekhona ngangliba loan asibu ekhogi hijati hiranagi oiba ekhogi mayak mapi leijai leijariba mayak mapi asi Bangladeshta tapi tambibagi matangda ekhoina ngasi ojasinga wari sanajagani adu ahamba maktada aina wari asi sanabina haiduna ena kosinjagani ngasi Bangladeshta maitei mayak tambagi khongjangda Ojabrindarani chauraba khongthang leiri mahaki thurang leiri maram aduna aina Ojabrindarani ki mafamda Ojabrindaranina matangsi Ojabrinda sum haibiu yani. haibiu yani. ahanba maktada Manipuri mirorna wagang bagi scope didi bagi tamak Oja Pramod Oja Chandrajit Sinlang liba mayam milyang tabiriba mayam amasung saruk jabinariba Oja Singh punamaki mafamda aina khuramjari amasung ikai khumnaba uchari चलिबा थासी फेब्रुआरी नि लोन गी थानी 21 फेब्रुआरी इंटरनेशनल मदर लैंग्वेज नि फेब्रुआरी थासी अवा नुंगाई पुल्लगा चाउथोकनिंगाई थानी 1948 की 21 मार्च तक पाकिस्तान की गवर्नर जनरल मोहम्मद अली जिन्नाना राष्ट्रभाषा हाइबदी स्टेट लैंग्वेज उर्दू नि लाउथोखी मतंगदुदा बांग्लागी अवेयरनेस मियोय अमसुंग महैरोई सिंगना वाक आउट तौखी 1952 की 1 फरवरी पाकिस्तान की डिक्टेटर सिंगल लांथेंगरगा स्टेट लैंग्वेज बांग्लागी तमक बांग्लागी महैरोय मयाम लोनगी तमक थवाई कटखी महैरोय सिंगी निंगसिंग नुमित की ओइना शहीद मिनार सारगा शहीद मिनार द हई लई कत्तुना महैरोय सिंगबु इकाई खुमनबा उतली मथंगदा 2021 फेब्रुआरी की इंटरनेशनल मदर लैंग्वेज डे नि हाइना बांग्लादेश तना चामगा मरफू नेपाल देश ऑब्जर्व तौई
ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯩꯇꯩꯂꯣꯟ ꯑꯃꯁꯨꯡ ꯃꯄꯤ ꯃꯌꯦꯛ ꯇꯝꯕꯒꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯏꯃꯥꯂꯣꯟ ꯁ꯭ꯇꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯏꯃꯥꯂꯣꯟꯅꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯦꯄꯔꯗꯁꯨ इमालोना सिजनई इंडिया दा मैतेलोन से इंडिया की कॉन्स्टिट्यूशन दसु निपाल सुबह शेड्यूल दा मणिपुरी हाइना चनखी बांग्लादेश दा लैरिबा मैते अखोय मसिंग जामदे मिसिंग जामदे मपी में एक लैरबसु इंस्टीट्यूशनल ओइना मफम कैदसु मैतेलोन तमनिंगाय लेते अहाक स्कूल अखोगी लोन संस्कृति आतिबु नुंसीबदगी इमालोन कनगे ngamjabashak oina saruk jage khanna isagi sangaida numit taretnigi manungda weekend ilai numitta imalon kaudana ba mapi mayak aingang khungi mahairoi singbu takpiba hauki ai तारीख का लोइना ना हाइजे बगी चेमाई मचेम तंग पाइजेगे करीदगी अगी मैते मयेकी स्कूल जी हांगबनो पिकलिंग आइदगी जुमदा चेमाई थन्ना मयेक्सी इबा चेमाई मयामा उबा फंगी मतमदुगा आई जामना पी क्लास 2-3 दा तंबा मतंगदनी अदुगा इयाम्बा एमसी कॉलेज ता तमामी अहोय अमसु मणिपुर दा अखोगी इपुचा हायरे ओजा सुनी ओजा माइबम तोलेन मागी मयुमदा आइगा थंगना युम माइदुगा चटलगा मैते मयेकी चेमाई अइबसी उबा फंगी मतमदुगा मैते मयेक नीसु खंगदे अदुगगी मखादा खंगकपैगी मखादा मैते मयेकसी तंबगी अखोयना कुनो स्कूप फंगिदे युम नायरबा मखादा अयांगसिंगी इचासिंगी मपुना पिनाना सक्सेस की मतुंग इन्ना 24 October 2018 दा कोई भानुगास माइकेगी मणिपुरी प्राथमिक शिक्षक समिति आइना अमा लई मोगी माइकेगी सक्सेसफुली मदर अवार्ड अमा इंगोंदा पिबिरखी अवार्ड 2 फंगबगी मखादा आइगी पुकनिंगसे थौगतपा हेनखी आइगी समाज की तमक करी ए पाकथोकपा जाय मदुगी मखादा 2019 दगी 16 August आई स्कूल जी हांगे वाखन जी खल्ली खनबदुगी मखादा आइगी फैमिली मेंबर्स अखोई मेंबर्सिंग दगी आइगी अयाबा वा लौजै मथंगदा 2018 August नुमित्ता महैरोई सिंगी गार्जियन सिंग हाइबदी मामा सिंग इसिनी नावबु इमदा कौखटलगा आई मिफम अमा फमी
ꯃꯈꯣꯏꯒꯤ ꯑꯖꯥꯕꯁꯨ ꯑꯩ ꯂꯧꯖꯩ ꯇꯔꯥꯝꯅ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯋꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯨ ꯌꯥꯝꯅ ꯑꯖꯥꯕ ꯄꯤ ꯃꯊꯪꯗ ꯈꯨꯜꯒꯤ ꯂꯥꯏ ꯒꯨꯔꯨ ꯑꯣꯏꯕ ꯑꯍꯜ ꯑꯍꯨꯝꯒꯤ ꯌꯥꯊꯪꯁꯨ ꯂꯧꯖꯩ 2019 ꯒꯤ 23 ꯑꯥꯒꯁꯠ ꯅꯨꯃꯤꯠ ꯑꯩꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜ ꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯩꯔꯦꯡ ꯃꯆꯥ ꯑꯃ ꯏꯖꯩ ꯑꯣꯚꯤꯔꯨꯆꯤ ꯍꯥꯏꯅ ꯃꯗꯨ ꯐꯦꯁꯕꯨꯛꯇ ꯁ꯭ꯇꯦꯇꯁ ꯄꯤꯔꯒ ꯃꯈꯥꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗ ꯃꯍꯩꯔꯣꯜ 19ꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃणिपुरी भाषा प्रशिक्षण केंद्र हाइना होक्तियार खोला हाइना ए स्कूल से हांगजबनी हांगबा मतमदा खुल्लैगी ममल लैरबा गार्जियन सिंह जामना हराउता यामना मखोइना सरुप जाखी मखादा हांगबा दिनदु आई खोत्ता लारिकसो अमता लैते मणिपुरी भाषा गवेषणा ओ उन्नयन संस्था की प्रेसिडेंट ओजा एके सेरामगी लारिक अमखक आई खुत्ता पाइरगा महैरोय कुल निपालदुगा आई भाषा प्रशिक्षण जे हांगजेबानी मथंगदा लारिक की मतंगदा आई करी तौसिगे जामना वाना खनबगी मखादा ओजा एके सेरामगा आई पाउ फाउनी फाउनबई मखादा मा ओजानासु अइंगोंदा लारिक 15 खक पिरखी लारिक 15 सि फंगबई मखादासु लारिक सि सुदबसिगा अइना खली फोटोकॉपी तौरगा अइबु जेलसिरा ना करी तौसिगा अहोय अमसु मणिपुरी मैतै मयकी मरमदा एथनिक कम्युनिटी डेवलपमेंट ऑर्गेनाइजेशन हाइना संस्था मलै अदुगैदुगा निर्वाही परिचारक ओइबदु लोखिकांतो दु अइगी युपागुंबनी अखोय पुन्ना हौबिनरकपनी मागी वाखनसि अइ निंसिनी मदुगी मखादा मागी संस्थादुगा अइना एप्लीकेशन अमा तौई मागा वारी सानारगा अइ सुमादना मणिपुरी भाषा प्रशिक्षण केंद्र जी अमा खुली जई अदुना अइ लारिकी मतंग जिगा नंग खरा अइबु मतेंग पांगौ हायता मा जामना तरामना तौना हारगा इतै मनंगी दुदी अइना अंगंबा मतमदा अंगंबा मतेंग पांगकनी लारिकसु सुनबा महैरोय सिंगी पुनमकी सुनबा लारिकसु मतेंग पिरककनी हाय जाम नुंगाइजखी माना पिरकपसे 2019 की 13 अक्टूबर दा बोई लारिक पिबी रखी लारिक तु फंगबई मखादा बहिरोनगी गार्जियन सिंबु कौखचई खुलगी ममल लैरबा ममिंग लैरबा मखोइसु मंगा तरा यावी जावदुना मखोइगा लोइनना अंगांग हिंसी लारिक अइना जेली अदुगी मखादगी वीकेंड डे सिंगसिगा ngasi jau bhag class tongna laisini asi aina भाषा प्रशिक्षण केंद्र खुली बे मातांगी मरमदा असने आई करीना हाइबदी बांग्लादेश ता लैरिबा मैतै सिंजे लारिक असिगी मैतै मेयकी मरमदा तमनिंगाई लैतबना ताकपिनिंगाई लैतबना कुनो इंस्टीट्यूशन कनो तौबा लैतबना अखोइसि इमा लोनसे करीमत खंगतबा तारे हायना अदुगगी थौरमसि लौखतजबनी अस
माइकई अइना मणिपुरी मैतई लोनगी मरमदा हुजिक हुजिकी मतांगसिगा अगिदी इचानपीसु थोई कोंथौजम शिल्पीना ऑनलाइन दा क्लास थोई मयाम मियंग ताबिरंगनी मसिसु अखोगी क्लास पोयन अमनी मखादा अखोई ओजासिंग खंगदनादी महिरोइसिंग सिबु कदी हायना मैतै मेयक ताकपीगनी खनबदा अखोइना 2020 दा भानुबास की माइकेदगी शिक्षक समिति पुल्लगा थौरम अमा पांथोखी मैतै मयक तंबगी नुआपोतोन हाइबा खुंजा अदुगा सुबो बिला हाइना ममिदी शांतो कुमार सिंह कवी मागी संगाइदा अखोई ओजा मयाम पुल्लगा मैतै मयकी तंबा हौकी हौबगी मखादा कोरोना पेंडेमिक कारो मरमना अखोई तंबा हौगतलगा खरनी लेपना लैखी मखादा मैतै मयकी थौरम से अखोगी ओजा सेरामना ममंगैदा स्कूल तरेटनी खुलीबा स्कूल तरेट हांखी स्कूल तरेट से कनोदा अहमदा गोंगानगर मथंगदा आदमपुर बाजार कोठे इंस्टीट्यूट मथंगदा भानुबिलदा मथंगदा रामनगरदा मथंगदा धमाइदा मथंगदा बिसगावदा तरेट सुबना सिलेट किंतु लाइबक थीबनी अखोगी चाथोकनिंगाय नते हौगतलंबा स्कूल सिंदो हौजी थोखरे हुजी हौगतलंबा स्कूल सिंदो स्कूल दो हुजी ताकपा लेखिदरे सिलेट अमासु धमाइगिदी खरा खरा ताई हाइना पाउ फंगी असिगैसिगा अखोइना थौरमसी पांथोक्तरगदी अखोइ मैतै समाज की अंगांगसिंग फ्यूचर जनरेशन सिंगजे करी हाइना खंगनी ngasi imalogi tamak Bangladesh ta mahiroi kaya thawai katki akhoi imalogi tamak akhoina thaulang pangthoktragadi akhoigi maye akhoigi imalon asing kadi haina samasiga chapkani aduna akhoigi maikei punamuktagi asigi maramda thawai yaubiragadi अखोगी समाज से चौखटकनी अखोगी मयेक अखोगी मरोन असे पुनमक चौखटकनी असी अखोई थौरम लौद्रगदी असी अखोई चौखटलंबगी मतांगदा वागनी ओजा बृंदाबो अइना मतांगसिदा ओजा बृंदाबो थागच्चरी ओजा बृंदाना महाकी मणिपुरी भाषा प्रशिक्षण केंद्र हाबदी मणिपुरी में मपी तमनमगी सेंटरमा स्कूल अमा हांबगी मरिक चुमना महाकी वारी असी मियागी मफमदा ताहनबी दो खोइना ओजागी मफमदैना वाहन अमतन थमजनिंबा हाबदी नसाई मणिपुरी भाषा गवेषणा और उन्नयन संस्थाना स्कूल लिंखलना तरेट स्कूल लिंखलमी अदु होजिकता खारिबा स्कूल तरेट असिदा होजिकता स्कूल क्या लैरी नत्र क्या मांग हाबगी ओजादगे तन खंजने हातेर बातन हां स्कूल तरेट सिगा ओजागी स्कूल तरेट से पाउ लौबदा स्कूल अनिदी होजिकसु ताकपीरी
स्कूल मंगा अमदी हजिक ताक्रे हाइना हाइ स्कूल अनिसी सिलेट अमसुंग धमाई सिलेट अमसुंग सिदा लेरिबा धमाई को सिलेट अमसुंग धमाई गे अदु ओजागी वखंदगी हाइरिबा स्कूल तरेट असिदा अनि हिंदुना लेरी अनि मदी तुमदुना लेरे अदु तुमदुना लेरिबा स्कूल मंगा असि करमाइना हौदोकपा जागनी करमाइना अमुक असि ओखलक्तुना ngasi tungi surun gi damakte khona mai mapi iskarma thimbi bagi thodang okpa jayabagi ओजागी वखलोन करि देबिबो फजरबा वहाइनी ओजा चंद्रजित की वहाइसी थागत ngaini स्कूल मंगा तुमना लेबसी ओजा ओइबिरमबी मखोय ओइबिरमबी निngol ओइबदु mayum पानबा दाउखिबा अदुगुम्बसु थौदोक कया लै असिना मसी थौरंग लौखतकेदबा ओइरदि खुंजादुगी ताकपिरिबा हाना ताकपिरमबा बा ताकपिरमबी लैरगदि मखोयगा मुक्तंग पाउसी फाउनरगा मखोयगसु मरमसिगी वारिसी सानरबदि मखोयसु सोइदना वाखन होंगनी अमसुंग मागी स्कूल दु हांगनी हाइना आइदी वाखननी मखोय ताकपिरमबा मखोय ngasi matamda leitrabashu खुंजादुगा लैबा कॉलेज तंबा ओजा ओइबा कांखु बा कनागुम्बा तारा समाजकी मनी अमा ओजा बिंदागुमना आइना ngasa स्कूल तरेट असि मनुंग अनि हिंदुना लेबा मंगा तुमदुना लेबा खुंजा खुंगंग अदुगी ओजासिंग हादि स्कॉलर क्या लेरि खुंजादुदा लाइगुरु सिंह क्या लेरि मखोना छोसिगी तोरांग लोबी रतनी हाबसिगी आई अचे थाजबनी अदु ओजा बिंदाद मतुंदा अमुक लाक्चगनी आई अमुक मथंदा लाक्चरगे ओजा कैनहानी मफमदा ओजा कैनहान बांग्लादेश मणिपुरी मायदा आई भी अमनी ओजा कैनहानी मफमदा इना हंगदा वाहंग असि ngasi बांग्लादेश ता लोलिबा ngangliba sakliba ekhoi mitai lon asi asigi chapta khongthang amadi tungi suron gi damakta kai koba jai amasung aibi amawana ojagi wakhandagi bangladesh ta phong khaba larik sing phong liba larik sing sereng wareng wari macha amadi dilana singba kayada asigi lon asigi matik magun kari fibam dariba amasung asigi chapta khongthang da kari doba jaba ojagi miteng dagi amtung miyam gi mafamda ngam thok pina ma haiduna nolokna ninsing dari ओजा कैनहा अहमद लोन की दमक थवाई पंथा पीखिबसिंगबु इकाय खुनाबगा लोइनाना येंग ताबिरिबा पुनमपु खुरमजरी अमसुंग प्रोग्राम सिबु सिलांबिरिबा लोइनाना मसिगी थौरमसिदा सरुक यामिनरिबी ओजासिंग पुनमपुसु इकाय खुनाना इकाय खुनाबगा लोइनाना इकाय खुनाबा उच्चरे बांग्लादेश मितई खुंदारपगी मतम चही चहुमजंग हैरोम ओइरबसु मरीबाग थादोकपगी मखादा अनौबा मरीबाकी मिरैबाकी अकोइबगी मौम फिभंगा चान्ना चुनाना चटपा ngamlakpadi यामना थेंगननी बांग्लादेश सरकार की नत्रगा संस्थान की करीगुंबा मियन अमत्ता यंगसिनबिदना इमुंग मनुंगिता ओइबा लोन ओइना सिजिन्नबदगी लोन से मांगहिदोरब्रा हाइना चिंगनबा मतमदुदा 1975 दा बांग्लादेश मणिपुरी साहित्य संसद लिंखत्तुना अमसुंग बांग्लादेश की अहानबा मणिपुरी साहित्य चेफोंग दीपांदिता फोंखी अदुदगी हौरखी
ꯃꯤꯇꯩꯂꯣꯟꯅ ꯏꯕ ꯑꯃꯁꯨꯡ ꯅꯩꯅꯕꯁꯨ ꯗꯤꯄꯥꯟꯗꯤꯇꯥꯒꯤ ꯃꯤꯡ ꯇꯨꯡꯗ ꯃꯩꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯃꯤꯡꯊꯣꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤꯒꯤ ꯂꯦꯞꯇꯅ ꯐꯣꯡꯂꯤ ꯃꯁꯤꯗꯤ ꯃꯩꯔꯥꯇ ꯅꯠꯇꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯂꯦ ꯑꯏꯕ ꯑꯏꯕꯤ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯦ ꯂꯤꯂꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯈꯪꯖꯕꯗ ꯑꯣꯖꯥ ꯁꯦꯔꯥꯝꯒꯤ ꯚꯥꯅꯨꯕꯤꯂꯦꯔ ꯂꯣꯔꯥꯏ ꯑꯗꯩꯗꯤ ꯑꯣꯁꯤꯕꯥꯕꯨ ꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯑꯁꯤ ꯑꯣꯖꯥ ꯀꯨꯟꯖꯃꯣꯍꯟꯅ ꯏꯕ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯄ ꯑꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯁꯨ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅꯗꯤ ꯐꯣꯡꯕ ꯂꯩꯇꯦ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯧꯖꯝ ꯁꯨꯕꯣꯙ ꯑꯗꯨꯅ ꯏꯕꯤꯔꯝꯕꯁꯨ ꯂꯤꯂꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯅ ꯑꯍꯩꯕꯝ ꯑꯣꯖꯥ ꯔꯟꯖꯤꯠ ꯙꯃꯥꯏꯒꯤ ꯚꯥꯅꯨꯒꯥꯁꯀꯤ ꯑꯃꯅ ꯍꯩꯒ꯭ꯔꯨꯖꯝ ꯕꯤꯅꯥ ꯑꯃꯅ ꯁꯣꯔꯥꯏꯖꯝ ꯇꯥꯔꯤꯅꯤ ꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ ꯕꯤꯁꯀꯥꯎꯒꯤ ꯃꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯤꯅ ꯏꯕ ꯀꯩꯅꯣꯒꯤ ꯂꯤꯂꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯏꯕꯗꯤ ꯂꯩ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅꯗꯤ ꯐꯣꯡꯕ ꯉꯁꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯑꯏꯕꯁꯤꯡꯁꯦ ꯏꯕꯤꯔꯝꯕ ꯂꯤꯂꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯁꯥꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯩꯔꯦꯡ ꯑꯗꯩꯗꯤ ꯎꯄꯟꯌꯥꯁꯀꯨꯝꯕ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯇꯤ ꯃꯌꯥꯝ ꯑꯃ ꯐꯣꯡꯕ ꯂꯩ ꯑꯁꯤꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯕꯪꯂꯥꯅ ꯑꯩꯈꯣꯏꯒꯤ ꯗꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯕꯅ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄꯒ ꯕꯪꯂꯥ ꯂꯣꯟ ꯉꯥꯡꯕꯁꯤꯗꯤ ꯉꯥꯡꯗꯕꯁꯤꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯃꯁꯤꯅ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯕꯪꯂꯥ ꯂꯣꯟꯇ ꯑꯗꯨꯝ ꯍꯩꯅꯈꯤꯗꯨꯅ ꯏꯃꯥꯂꯣꯟ ꯃꯩꯇꯩꯂꯣꯟꯁꯦ ꯁꯤꯈꯤꯒꯗ꯭ꯔꯥ ꯆꯤꯡꯅꯕꯗꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯒꯤ ꯃꯅꯤꯄꯨꯔꯤ ꯚꯥꯁꯥ ꯎꯠꯁꯣꯞ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯝꯕꯥ ꯇꯧꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯑꯣꯖꯥ ꯑꯦ ꯀꯦ ꯁꯦꯔꯥꯝꯅ ꯂꯨꯆꯤꯡꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯏꯃꯥꯂꯣꯟ ꯃꯩꯇꯩꯂꯣꯟꯕꯨ ꯀꯥꯎꯗꯅꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯕꯒꯤꯗꯃꯛ ꯑꯉꯥꯡꯁꯤꯡꯕꯨ ꯃꯩꯇꯩ ꯃꯌꯦꯛ ꯄꯥꯕ ꯏꯕ ꯍꯩꯅꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ ꯃꯔꯝ ꯑꯁꯤꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯁꯔꯀꯥꯔꯗ ꯁꯪꯕꯤꯙꯥꯅꯤꯛ ꯑꯌꯥꯕ ꯄꯤꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯁꯔꯀꯥꯔꯒꯤ ꯇꯝꯅꯕ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯅꯕ ꯍꯥꯏꯗꯨꯅ 2011ꯗꯒꯤ ꯗꯥꯕꯤ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯟꯗ꯭ꯔꯖꯥꯏꯗ ꯑꯟꯃꯤꯠ ꯇꯧꯕꯤꯌꯨ ꯑꯩꯅ ꯑꯟꯃꯤꯠ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯑꯣꯖꯥ ꯀꯦꯅꯥꯍꯟꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯒ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯉꯁꯤ ꯑꯣꯖꯥ ꯀꯦꯅꯥꯍꯟꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯏꯃꯥ ꯂꯣꯟꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤꯒꯤ
पथाप नायना वरी लिबिरे हुजी ओजागी मफमदा इना करिगुममता इना हंगनिंगदी सिनी आई बी अमा वना ngasi Bangladesh फोंग खिबा लारिसिंग asi सेरेंगी वारीबु ओरसु लारिकु ओरबसु वारेंगी लारिकु ओरबसु वारी मचागी लारिकु ओरसु लीला अमसुंग वासेमवारी फोंग खबा लारिसिंग सिदा वासेमवारी हाबदे इना हाइजाबसि नोबेल नि उपन्यासपु वासेमवारी ना चिंबा कोना असिदा लोन असिगी केनोसे स्टैंडर्ड मसिगी फजाबा असी करी ओइबा बांग्लादेश की फोंग लारिसिंग सिगी मिते लोन गी असी ओजादन यमता इना ओजा केनहानी सी नेट केनो करी ओरिबा केनो मत तौरे अदुना आई ओजादा अमुक मथंग दमुक लाक्सगे ओजागी असी आई असीगी थोरमसीदा इकाई थुननिंगा रबा गेस्ट ऑफ स्पीकर ओइना लेरिबा पांगन खुनागी चाउथोकचिनिंगा ओरिबा ओजा महमूद खुर्शेद अली खुनाई अमदी जखोना पांगन हारगसु लारिंग लाइसोमता खेनाबनी अखोगी फिजे ताकचा अमसुंग लोन खुदिंग मक्ते अमत्तोना हरफम इगी हरफम सु अमत्तोना हबिनरपा इजिल नावनी अखोय अदुना बांग्लादेशता ngasi अखोय खुंदादुना लेमिनरिबा इजिल नावगी मनुंगदा जखोय लोन अमत्तोना nganginariba ओजा खुर्सेती मफमदा इना ngasi बांग्लादेशता ngangiba अखोगी मिति लोन अमसुंग अखोगी मयक तंबगी मतंगसिदा अइना खंगबदा ngasi pangan gi khunai ngasi su ngang liba loan asi ekhona ngang liba siga kari amata khena balai ki ekhoi tagi hena ari ba loan ngasi su pangan gi khunai da season ai aduna wajagi mfam da ngasi season liba pangan gi khunai da haibadi ekhoi gi mitei loan monipuri loan asi bu asi matang da wahai khadan wajana tambina ma haidana wajagi wakana nolok na nisingdari Hagatari Manipuri Mirona Silang Haraga Nasi Mitei Pangan Bangladesh Takina Lady Koi Mayambung si Sakmai Takna Bagi Pudong Chawama Pivasi Masigi the Makta Manipuri Miro Ramasung Masigi Anchor Chandrajit Among promote Biwar Mayambu Bangladesh Lady Mitei Pangan Kimaikai Degi Amuktang Hanna Assalamualaikum Yai Baba Oishanu Manipuri Mirona Horokko Matamdagi Akoi Mayamsu Masigi Yai Pavasi Ningna Lakpani Dungati di Kudong Chare Aisu Isamaksu Yauba Namjare Bangladesh da Mitei Lon Amasung Mitei Mayek Tamba Haina the topic Siga dialogue di Asiga Aisu Isamakna Nasi Saruya Javasiga Umba Matang di sini Ekoi Bangladesh da Lady Mitei Pangansi speaker kaida hande bina haibada sujau he koi si chahi chahum jamri suna oiramgani ekhoina Bangladesh ta tana leire isi adu akhoina sahitya chorcha tauba haibadi sahitya gi maramda ekhoina yamna cheli ba khongthang si yamna tapna chenba mali adubu ai isamakna mitei lon si lon bada yamna awaba khara lei adu aina karigino masi loan si ngangbada yamna awaba phangi si yamna loan si haingba si haiba ngamdri si karigino aina thijallogoda aina isamakdagi observation ama lei ilema akhoi si mitei pangan si kam han olakno si gi history de loi mak sujau na khangramani adumakpu aina khanbade sini matamduga akhoi gi fort father Mughal Pathan Sheikh Chamna Haibada British ki soldier mugi makhoina muti panoraga mugi ikhoigi uttor suri haibadi maduna chatharakpa adigi mioi sing de komite pangal aduna akhoina malemsida ikhoina lakpa matam sigi degi akoi kok siga hemaring kharadi oi haibadi ikhoigi fadana Islam chatpanina makhoina loan liba loan si mitei lon nate adugi madarna aikhoigi mitei lon ngangmanina angang oiringe degi su loan si
ꯐꯥꯗꯔ ꯒꯤꯗꯨꯕꯨ ꯂꯧꯒꯗ꯭ꯔꯥ ꯃꯥꯗꯔ ꯒꯤ ꯂꯣꯟꯕꯨ ꯂꯧꯒꯗ꯭ꯔꯥ ꯑꯁꯤꯒꯤ ꯍꯦꯃꯥꯔꯤꯡ ꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯧꯔꯛꯈꯤꯕ ꯃꯥꯜꯂꯤ ꯑꯁꯤ ꯑꯩꯒꯤ ꯑꯦꯁꯦꯁꯃꯦꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤ ꯍꯥꯏꯕ ꯃꯇꯝꯁꯤꯒ ꯈꯔ ꯍꯥꯔꯠ ꯁꯥꯎꯟꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯏ ꯁꯝꯅ ꯍꯥꯏꯕꯗꯤ ꯑꯃ ꯈꯧꯗꯠꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯗ ꯂꯩ ꯅꯧꯊꯕꯁꯤ ꯌꯥꯝꯅ ꯍꯩꯇꯦ ꯍꯩꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯁꯥꯃꯛꯅ ꯑꯁꯤꯃꯛꯇꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯪꯖꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯝꯅ ꯁꯨꯝ ꯃꯊꯪ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯅ ꯑꯩꯈꯣꯏꯅ ꯁꯤꯒ ꯑꯃꯨꯛ ꯍꯧꯖꯤꯛꯅꯕꯨ ꯀꯔꯤ ꯃꯔꯝ ꯑꯣꯏꯔꯦ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯄꯁꯤꯒꯅꯦ ꯑꯃꯨꯛ ꯕꯪꯂꯥꯒ ꯊꯦꯡꯅꯔꯦ ꯕꯪꯂꯥ ꯅꯠꯇ꯭ꯔꯒ ꯃꯊꯪꯗ ꯏꯪꯒ꯭ꯔꯦꯖꯤ ꯈꯔ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤ ꯀ꯭ꯂꯤꯌꯥꯔ ꯀꯣꯟꯁꯦꯞ ꯑꯣꯏꯅ ꯄꯣꯠ ꯑꯃ ꯈꯪꯉꯒ ꯍꯧꯔꯛꯄ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯌꯥꯝꯅ ꯊꯦꯡꯅꯩ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯂꯣꯟꯁꯤꯕꯨ ꯉꯥꯛꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯤꯇꯤꯡ ꯁꯦꯃꯤꯅꯥꯔ ꯃꯌꯥꯝ ꯇꯧꯈꯤꯕ ꯂꯩ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯌꯥꯎꯖꯔꯛꯏ ꯑꯗꯨꯕꯨ ꯂꯣꯟꯁꯤ ꯁꯦꯡꯅ ꯉꯥꯡꯉꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯃꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯣꯟꯖꯩ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯩꯇꯩꯂꯣꯟꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯃꯁꯤꯕꯨ ꯑꯦꯄ꯭ꯔꯣꯆ ꯇꯧꯅꯤ ꯑꯃꯨꯛꯇꯪꯁꯤ ꯃꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯤ ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯃꯛꯅ ꯑꯩ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯍꯦꯗ ꯃꯥꯁꯇꯔꯅꯤ ꯚꯥꯟꯗꯥꯔꯤꯒꯥꯎ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯗꯨ ꯑꯩ ꯏꯊꯣꯟꯇꯅꯤꯁꯦ ꯑꯩꯅ ꯃꯁꯤꯒ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕ ꯃꯤ ꯂꯩꯔꯤ ꯑꯩꯒꯤ ꯁ꯭ꯇꯥꯐꯇꯨꯒ ꯃꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯒ ꯑꯩꯅ ꯂꯣꯟꯒꯤ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯁ꯭ꯇꯥꯐꯇꯨꯒ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯂꯣꯟꯕꯁꯤꯗꯤ ꯑꯗꯨꯒꯤ ꯆꯥꯟꯁꯇꯨꯃꯗꯤ ꯐꯪꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯟꯁꯤ ꯑꯩꯈꯣꯏꯅ ꯂꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯗꯤ ꯂꯤꯛꯄꯅꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯜꯁꯤꯗꯤ ꯅꯤꯌꯔ ꯑꯕꯥꯎꯠ 12,000 ꯑꯗꯨꯝꯅꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏ ꯁꯦꯟꯁꯁ ꯑꯃꯗ ꯂꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯉꯥꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯃꯈꯣꯏ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯕ ꯑꯍꯟꯁꯤꯡ ꯃꯌꯥꯝꯅꯁꯨ ꯂꯣꯟꯒꯤ ꯃꯇꯥꯡꯗꯗꯤ ꯃꯩꯇꯩꯂꯣꯟꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯊꯥꯒꯠꯄ ꯊꯧꯖꯥꯜꯕ ꯑꯗꯨꯝꯕ ꯊꯕꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯁꯤꯟꯖꯩ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯥꯡꯒꯜꯅ ꯇꯥꯕ ꯈꯨꯟ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯥꯎꯕꯁꯤ ꯃꯁꯖꯤꯠ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯃꯁꯖꯤꯠꯁꯤꯗ ꯑꯩꯈꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯈꯣ ꯖꯨꯃꯥ ꯅꯨꯃꯤꯠꯁꯤꯗꯤ ꯋꯥꯁ ꯇꯧꯏ ꯑꯗꯨ ꯃꯤꯇꯩ ꯄꯥꯡꯒꯜꯅ ꯇꯥꯕ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯝ ꯍꯥꯏꯗꯤ ꯅꯦꯇꯥ ꯑꯣꯏꯕ ꯏꯃꯥꯝꯁꯤ ꯃꯍꯥꯛꯅ ꯃꯤꯇꯩꯂꯣꯟꯒ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯑꯗꯨꯅ ꯋꯥꯁ ꯇꯧꯕꯁꯤ ꯃꯤꯇꯩꯂꯣꯟꯅ ꯇꯧꯏ ꯍꯧꯖꯤꯛꯁꯨ ꯇꯧꯏ ꯍꯥꯟꯅꯁꯨ ꯇꯧꯅꯔꯛꯏ ꯍꯧꯖꯤꯛꯁꯨ ꯇꯧꯏ ꯑꯗꯨ ꯅꯠꯇꯅꯁꯨ ꯏꯌꯥꯔꯂꯤ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯋꯥꯁ ꯇꯧꯕ ꯃꯇꯝꯁꯤ ꯑꯁꯤ ꯃꯩꯇꯩꯂꯣꯟꯅ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯔꯤ ꯑꯩꯈꯣꯏꯒꯤ ꯃꯧꯂꯥꯅꯥꯁꯤꯡꯁꯨ ꯕꯪꯂꯥꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯕꯪꯂꯥꯗꯒꯤꯗꯤ ꯍꯦꯟꯅ ꯃꯩꯇꯩꯂꯣꯟꯅ ꯁꯤꯖꯤꯟꯅꯔꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕꯁꯨ ꯑꯣꯏꯔꯦ ꯅꯍꯥꯔꯣꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯕꯨ ꯉꯥꯛꯅꯕ ꯍꯥꯏꯅ ꯌꯥꯝꯅ ꯆꯤꯡꯗꯩ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯇꯤꯟꯅꯕ ꯃꯤꯇꯩ ꯅꯠꯇ꯭ꯔꯒ ꯃꯤꯇꯩ ꯄꯥꯡꯒꯜꯒ ꯐꯪꯅꯔꯒꯕꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯉꯥꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯁ ꯄꯤꯄꯨꯜꯁꯤꯗꯤ ꯕꯪꯒꯥꯂꯤ ꯁꯤꯒꯤꯡꯅꯤꯅ ꯂꯣꯟꯁꯤꯗ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇ꯭ꯔꯗꯤ ꯁꯤꯖꯤꯟꯅꯕꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯂꯣꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯌꯥꯝꯅ ꯌꯣꯛꯅ ꯊꯝꯕꯒꯤ ꯑꯗꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯔꯗꯤ ꯂꯧꯕ ꯇꯥꯏ ꯑꯩ ꯏꯁꯥꯃꯛꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯒ ꯌꯥꯎꯕ ꯃꯤꯑꯣꯏꯅꯤ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯇꯤꯡ ꯇꯧꯕ ꯑꯗꯨꯝꯕ ꯆꯥꯎꯅ ꯇꯧꯕ ꯂꯩꯄꯥꯛ ꯆꯤꯡꯕ ꯃꯇꯝꯁꯤꯗꯤ ꯑꯩꯈꯣꯏ ꯕꯪꯂꯥ ꯁꯤꯖꯤꯟꯅꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯅꯩ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯂꯣꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯅꯨꯡꯗꯗꯤ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯆꯠꯅꯔꯦ ꯑꯗꯨꯒ ꯃꯤꯇꯩꯒ ꯑꯩꯈꯣꯏꯒ ꯉꯥꯡꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯥꯎꯟꯁꯤ ꯌꯥꯝꯅ ꯍꯥꯔድ ꯑꯣꯏꯕ ꯃꯈꯣꯏꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯕꯁꯨ ꯀꯌꯥ ꯊꯣꯛꯀꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯅꯧꯊꯅ ꯉꯥꯡꯕꯁꯤꯗꯤ ꯑꯩꯈꯣꯏ ꯐꯣꯔ ꯐꯥꯗꯔꯁꯤꯡꯗꯨꯗꯤ ꯑꯩ ꯀꯥꯁꯇꯒꯤ ꯄꯥꯈꯪꯁꯦ ꯃꯨꯒꯣꯜꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯈꯣꯏꯒꯤ ꯇꯣꯟꯁꯤ ꯑꯦꯔꯥꯕꯤꯛ ꯇꯣꯟꯁꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯁꯤ ꯁꯣꯐ ꯁꯥꯎꯟꯁꯤ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯄꯗ ꯖꯦꯃꯟ ꯑꯕꯗꯨꯜ ꯃꯣꯇꯤꯟꯁꯤ ꯑꯩꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯣꯇꯤꯟꯁꯤ ꯑꯩꯈꯣꯏꯗꯤ ꯃꯣꯁꯤ ꯐꯖꯅ ꯊꯣꯛꯑꯦꯕ ꯑꯗꯨ
अतई अखोई बांग्लादेश तादब अतई मणिपुर कसार इंडिया अतई ताबसिंग अब्दुल मोतीन जी मो हरक अब्दुल मातीन ग्रा हरे मोई साउंड से अखोई खेनब याम लाए अब्दुल मातीन जी ने चुमीब्रा अब्दुल मोतीन जी ने चुमीब्रा से साउंड से अखोई याम खेनब क्या नहीं अदुम हैना अखोई अगी मिंगसी हरक तारसु अखोई बंगाली स्पीकिंग की जे साउंड से अखोई लाख मतमददी मसी याम लूरे अदुना अखोई साउंड से इतेगी साउंड से पुरपैदमक्ता अखोई लोन सिबु याम सेंगना इंस्टीट्यूशनली अखोई मसी ओरेल ओरसु रिटेन ओरसु मसी याम मसीबु याम युखतपगी मथौ ताय खिनि अदु अइसु मतमदुगा स्टूडेंट ओरिंगेदा 1982 दा एसएससी लेवल लागा एमसी बुलेट मी ओजाय के सेराम होए याम खोरम इंद्रजीत होना मलुचिंगा साहित्य संस्कृति तब प्रोग्राम दा सुम यावजरे मदुगा आई ngasi फाउ काउद्री अखोई कसारदगी ओजा इंस्पेक्टर खैरुद्दीन लाखदा मुक चावना अखोई चावबा पेटोरिगाव सनाधाकुगी मांडोपे चावना अखोई मीटिंग में तौगी ओजा खैरुद्दीन ngang लोन दो अखोई मिति पांगन से याम इंस्पिरेशन फंगी कसारदे लाखवा मिति पांगन खैरुद्दीन ngang लोन सिदी याम सेंग लोले अदु अखोइना लोन सि करिगनो काफंदोरी से आइना ओजा खैरुद्दीन लांबो दो अखोई दमक दिया इंस्पिरेशन ओयने खली मतमदुदे अदुना मथंग मथंग दा अखोइना सभा समिति तौबदा मिति लोन ngang बसी इकाय बसे सुम खर वाले अदुगे हुजिकु सुम सीजनरी मिति लोन सि अखोई हुजिकु याम सीजनरी अदुना अंगांग सिंगदा अखोइना हाइनिंग करिनो सोशल थबक सामाजिक थबक मयाम तौबा चाखोटपगी तौबुसी लोन सि ngakna leitari identity लोन सिकन लोन की आइडेंटिटी से अखोइना मसीबु ngakna leibaidamakta इसकोई स्पेलिंग दरकार नि अल्फाबेटली अखोई मसी खंग दरकार नि दु कोथे इंस्टीट्यूट मिते लोन की इंस्टीट्यूट तुगा लिंगबदुगा आई सुई इचानुबी अतोमी अमा लई मार्क चतना स्कूल दुगा इकु माते एडमिशन तौरी याम बिकुदा हाइफेट इबा कोट पंगांग मचुवा फसेला है अदु अइसु खरा तममगा दे अखोइना दे याद्रमनिना जुम काउथोग्रे खरा तुसी मिंसिंगी तारिक दुसी लई अखोइगी बांग्लादेश ता अखोइगी मणिपुर दे ओजानी खर आमी मांगदनी कनो गीता बोली देवी ग्राइना यामना अफावा कनो तांग फेडरेशन की सेक्रेटरी ओरबा मणिपुर की संस्था मणिपुरी वेलफेयर सोसाइटी की आउन करियमा संबर्धना म पीबदा ओजा अनिमत्तुना मणिपुरी की अल्फाबेट की कैलेंडर मांगदा पिरमी हुजिकु थम्मी याम भजना अदु मथंग सी खोइना मसीबु चथना मसीबु एकोइना यामना सीजनगदबा प्रोग्राम सी मथंग सी की यामना फंगीब्रे अदुना आइना हाइनिंगबदी कैनो बांग्लादेश गवर्नमेंट ना हुजि अथुबिदा इखोइ लोन मंगा खक लौसनगनी हाइना इखोइ प्रोग्राम अमदा चंद्रजीत होइना यावना सिंना ढाका प्रोग्राम दे सोइ चलुइ अदुगा तारकपनी अदु मणिपुरी लोन सी गवर्नमेंट ना अमुक सुमाइना इखोइ एनसीटीबी नेशनल करिकुलम एंड टेक्स्ट बुक बोर्ड का सिलेबस ता इन तोरकनी हाइरदी अदु बतारी सिना चुम्बा ओइरगदी अखोई मणिपुरी लोन सी की मतंगदा प्रोग्राम खरा चथफम थोएने खली अदु मणिपुरी लोन दा अखोइदा लोनथि खरा चंचल यावरे अंगांसिंगना प्राइमरी लेवल दा तंबा लारिक्सिगा असिगा अखोइना अखोइ मणिपुरी लोन नत्तबा लोन खरासु हापचनना तन्नि अंगांसिंगना असिगुम्बसिसु अखोइ मिते पांगन पुल्ले हाइरगा लोन सी मतंगदा मतंग चथबा प्रोग्राम खरा दिसिंबा पामे अइना खलिबा वखन ओजाना होजी हाइबा मेतै अमसुं मेतै पांगन पुंदुना अखोइ लोन की कनो थोडांग असि लखलकपा अखोइ बांग्लादेश की एजुकेशन करिकुलम दा अखोइ मेतै लोन दा अतोपा लोन ना मेतै लोन नि हादुना इरकना हाइबा ओजाना वफम सिमा खंगलपसे असिमकनि एना ओजागी मफम दा असि लोन सि मतंदा ओजा अमा वना ओजा जे अखोइ बांग्लादेश की पांगन की सु अमसुं मेतै की सु अखोइ ओजासिंगी ओबा समिति क्या लेरि सिखोक समिति लेरि ओजासिंगी थोडांग करि लौबो जाय असिगी मथांग ओजादा याम फजबनी अइना हाइनिंग बसो दुनु हान बदा ओजासिंगना हैत्रगदी
ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤꯗ ꯍꯥꯏꯕ ꯂꯩꯌꯦ ꯖꯣꯒ ꯑꯦꯟ ꯃꯣꯛ ꯊꯤꯑꯣꯔꯤ ꯍꯥꯏꯅ ꯑꯗꯨ ꯖꯣꯒꯁꯤꯒ ꯏꯁꯤꯡꯁꯤ ꯂꯩꯔꯒꯅꯤ ꯃꯣꯛꯇꯁꯨ ꯏꯁꯤꯡ ꯇꯥꯗꯣꯔꯤꯁꯦ ꯑꯗꯣ ꯑꯣꯖꯥꯁꯤꯡꯅꯗꯤ ꯁꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯣꯟꯁꯤ ꯍꯩꯇ꯭ꯔꯕꯅꯤna ꯑꯩꯅ ꯑꯉꯥꯡꯁꯤꯡꯗ ꯇꯝꯃꯨ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔꯁꯀ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯑꯩ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯇꯤꯆꯔꯁ ꯐꯣꯔꯝꯒꯤ ꯑꯩ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯌꯥꯎꯔꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯕ ꯃꯇꯝ ꯁꯤꯜ ꯂꯥꯡꯕ ꯃꯇꯝꯁꯤꯒꯅꯦ ꯑꯣꯖꯥꯁꯤꯡꯁꯤꯒ ꯄꯨꯜꯂꯒ ꯇꯝꯈꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯀꯌꯥꯁꯨ ꯂꯩ ꯑꯗꯨꯕꯨ ꯉꯁꯥꯏ ꯏꯁꯄꯤꯀꯔ ꯃꯌꯥꯝꯅ ꯍꯥꯏꯈꯤꯗꯧꯅꯤ ꯑꯩꯒꯤ ꯚꯥꯇꯤꯖꯤ ꯒꯣꯟꯙꯧꯁꯤꯡ ꯄꯤꯅꯒ꯭ꯔ ꯇꯥꯛꯄ ꯃꯇꯝꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩꯈꯣꯏꯁꯤ ꯌꯦꯡꯉꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯅꯥꯇꯣꯟ ꯍꯥꯃꯣꯝ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ A.K. ꯁꯦꯔꯥꯝ ꯍꯣꯏꯗꯁꯨ ꯀꯌꯥꯔꯛ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯋꯤꯀꯦꯟꯗ ꯅꯣꯡꯃꯇꯪ ꯑꯣꯏꯁꯨ ꯇꯦꯇꯣꯏꯒ ꯔꯣꯁꯤꯗꯨद्ꯗꯤꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯣꯏꯁꯅꯨ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝꯗ ꯑꯣꯏꯁꯅꯨ ꯑꯗꯨꯝꯕ ꯗꯤꯟꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥꯉꯩꯁꯤꯒ ꯀ꯭ꯂꯥꯁ ꯑꯃꯃꯝꯇꯪ ꯂꯧꯕꯤꯔꯗꯤ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯇꯝꯖꯕꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯜꯂꯤ ꯉꯁꯤ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯤꯟꯗꯥ ꯃꯥꯛꯇꯤ ꯃꯁꯥꯃꯛꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯀꯨꯝꯂꯕꯅꯤ ꯃꯈꯣꯏꯅ ꯃꯥꯡ ꯊꯥꯔꯦ ꯍꯥꯏꯒ ꯑꯍꯩꯕꯁꯤꯡꯅ ꯑꯃꯇꯪ ꯍꯥꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅ ꯑꯍꯟ ꯐꯪꯗ ꯃꯗꯨ ꯑꯃꯇꯪ ꯌꯥꯎꯅꯤꯡꯉꯤ ꯑꯗꯨ ꯑꯁꯨꯃꯥꯏꯅ ꯆꯠꯊꯔꯒꯗꯤ ꯐꯒꯗ꯭ꯔꯅ ꯑꯣꯖꯥꯅ ꯈꯜꯂꯤ ꯐꯣꯡꯗꯣꯛꯂꯛꯏꯕ ꯑꯁꯤꯃꯛꯀ ꯂꯣꯏꯅꯅ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯑꯃꯨꯛꯇꯒ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯑꯣꯖꯥꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯗꯒꯤ ꯉꯁꯤ ꯑꯣꯖꯥꯅ ꯑꯣꯖꯥ ꯕ꯭ꯔꯤꯟꯗꯥꯗꯒꯤ ꯊꯝꯖꯅꯤꯡꯉꯤ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯃꯁꯨꯡ ꯃꯌꯦꯛ ꯃꯄꯤ ꯇꯝꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯈꯨꯟꯅꯥꯏꯗ ꯑꯁꯤꯒꯨꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯈꯠꯄꯒꯤ ꯍꯣꯠꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔꯒꯅ ꯃꯁꯤ ꯇꯨꯡꯗ ꯂꯧꯈꯠꯄꯒꯤ ꯊꯧꯗꯥꯡ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯟꯕꯤꯕ ꯂꯩꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯆꯟꯗ꯭ꯔꯖꯤꯠ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯍꯥꯏꯗꯤ ꯃꯩꯇꯩ ꯄꯥꯡꯉꯟꯗ ꯑꯣꯖꯥꯁꯤ 135-40 ꯂꯩ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯔꯤꯁꯦꯕ ꯑꯗꯩ ꯂꯩꯔꯤꯃꯤ ꯏꯟ ꯁꯥꯔꯚꯤꯁꯇ ꯂꯩꯔꯤ ꯑꯗꯨ ꯑꯩꯈꯣꯏ 135-40 ꯂꯩꯕꯁꯤꯒꯅꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯗꯨꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯇꯪ ꯂꯧꯔꯁꯤ ꯑꯩꯈꯣꯏꯅꯗꯤ ꯍꯩꯇ꯭ꯔꯕꯅꯤꯅ ꯑꯍꯩꯕꯃꯛꯅ ꯍꯩꯔꯤꯁꯤꯗꯤ ꯃꯁꯤ ꯏꯕ ꯈꯣꯠꯄ ꯍꯩꯔꯤꯁꯤꯗꯤ ꯃꯤꯇꯩ ꯑꯣꯖꯥꯁꯤꯡꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯐꯝꯅ ꯂꯧꯕꯤꯅꯁꯤ ꯃꯁꯤꯃꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯍꯥꯏꯅꯕꯗꯨ ꯑꯩꯈꯣꯏ ꯑꯣꯖꯥꯉꯩꯁꯨ ꯇꯝꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯅꯦꯛꯁ ꯏꯌꯥꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯄꯥꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤꯇꯩ ꯃꯌꯦꯛꯅ ꯄꯔꯤ ꯄꯨꯝꯅꯃꯛꯁꯤ ꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟꯁꯤ ꯑꯩꯈꯣꯏ ꯖꯨꯒꯥꯖꯨꯒ ꯇꯧꯕꯁꯨ ꯉꯝꯃꯔꯣꯏ ꯑꯁꯤꯒꯤ ꯑꯀꯤꯕꯁꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯄꯥꯡꯒꯟꯗꯁꯨ ꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛꯄꯣꯛꯀꯤ ꯂꯤꯗꯔ S.M. ꯖꯂꯥꯜꯅ ꯃꯥꯡ ꯆꯤꯡꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔ ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯣꯔꯤ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯗꯨꯒꯁꯨ ꯃꯈꯣꯏꯁꯨ ꯅꯤꯡꯁꯤꯡꯉꯝꯃꯤ ꯑꯩꯈꯣꯏꯁꯤ ꯂꯣꯟꯁꯤ ꯐꯥꯎꯅꯕꯁꯤ ꯇꯠꯂꯔꯅꯤ ꯏꯕꯁꯤ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯃꯁꯤꯒꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏ ꯑꯁꯤꯐꯥꯎ ꯑꯩꯈꯣꯏ ꯍꯦꯜꯞ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯌꯥꯔꯗꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯗ ꯊꯥꯔꯛꯅ ꯑꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯇꯝꯍꯟꯒꯅꯤ ꯑꯗꯨꯐꯥꯎ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯐꯥꯎꯒꯤ ꯂꯤꯗꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯑꯣꯖꯥꯕꯨ ꯄꯥꯎ ꯊꯥꯒꯠꯆꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯩꯇꯩ ꯄꯥꯉꯟꯒꯤ ꯈꯨꯟꯅꯥꯏꯗ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩꯂꯣꯟ ꯑꯃꯁꯨꯡ ꯃꯌꯦꯛ ꯃꯄꯤ ꯇꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯛꯄ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯉꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁ꯭ꯀꯣꯂꯥꯔꯁꯤꯡ ꯑꯣꯖꯥꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯄꯥꯡꯉꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯆꯒꯅꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯀꯌꯥ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯒꯤ ꯑꯍꯨꯝꯁꯨꯕ ꯗꯥꯏꯂꯣग ꯄ꯭ꯔꯣꯒ꯭राꯝ ꯑꯁꯤꯗ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯑꯣꯖꯥ ꯀꯌా ꯑꯃ ꯌꯦꯡꯕꯤꯔꯤ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯃꯜ ꯂꯩꯔꯕ ꯀꯣꯃꯦꯟꯠꯁ ꯀꯌꯥ ꯑꯃ ꯏꯔꯛꯂꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯖꯥ A.K. ꯁꯔꯥꯝ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯑꯃꯅꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝꯅꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯋꯥꯉꯥꯡꯂꯣꯏ ꯃꯌꯥꯝ ꯅꯤꯡꯊꯤꯖꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯊꯥꯒꯠꯆꯔꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ A.K. ꯁꯔꯥꯝ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯇꯥꯖꯕꯗ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯄꯨꯔꯈꯝꯕꯝ ꯅꯣꯅꯤ ꯁꯟꯁꯝ ꯖꯤꯇꯦꯟ
ꯌꯦꯡꯖꯔꯤ ꯇꯥꯖꯔꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯨꯞꯅꯒꯤ ꯕꯪꯒ꯭ꯂꯥꯒꯤꯇ ꯅꯠꯇꯦ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯁꯔꯨꯛ ꯌꯥꯕꯤꯔꯤ ꯁꯪꯁꯝ ꯖꯤꯇꯦꯟ ꯑꯃꯨꯛ ꯏꯔꯛꯈꯤ ꯑꯣꯖꯥ ꯑꯦꯝ.ꯗꯤ. ꯈꯨꯔꯁꯦꯠꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯨꯛꯅꯤꯡ ꯍꯨꯅꯁꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏ ꯑꯣꯖꯥ ꯁꯪꯁꯝ ꯖꯤꯇꯦꯟꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯁꯅꯥꯇꯣꯟ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄꯤꯔꯛꯂꯤ ꯃꯌꯥꯝꯕꯨ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯧꯕꯤꯔꯛꯂꯤ ꯔꯥꯁꯦꯜ ꯃꯥꯏꯕꯝ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯌꯦꯛ ꯇꯝꯕ ꯍꯧꯔꯛꯄꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡ ꯅꯍꯥꯔꯣꯜꯁꯤꯡꯗ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯅ ꯃꯩꯇꯩꯂꯣꯟ ꯄꯥꯕ ꯏꯕ ꯉꯝꯗꯕ ꯂꯥꯏꯅ ꯃꯌꯦꯛꯅ ꯏꯕ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯅ ꯃꯩꯇꯩꯂꯣꯟ ꯄꯥꯕ ꯏꯕ ꯉꯝꯗꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯖꯥꯁꯤꯡꯅ ꯈꯔ ꯈꯟꯕꯤꯔꯗꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯕꯪꯒ꯭ꯂꯥ ꯃꯌꯦꯛꯅ ꯏꯕ ꯄꯥꯕ ꯉꯝꯂꯕꯗꯤ ꯂꯥꯏꯅ ꯃꯌꯦꯛ ꯏꯕꯗ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕꯁꯨ ꯑꯣꯖꯥ ꯂꯥꯏꯒꯨꯔꯨꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯔꯥꯁꯦꯜ ꯃꯥꯏꯕꯝꯕꯨ ꯑꯁꯤꯅꯤ ꯑꯇꯩꯁꯨ ꯕꯤꯍꯥꯔ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯀꯣꯃꯦꯟꯠꯁ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯐꯝꯗ ꯑꯣꯖꯥ ꯕ꯭ꯔꯤꯟꯗꯥ ꯇꯥꯕꯤꯕꯅꯤꯀꯣ ꯇꯥꯖꯔꯤ ꯑꯣꯖꯥ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯉꯁꯤ ꯍꯪꯖꯅꯤꯡꯒꯗꯕꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯉꯤ ꯖꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯧꯔꯛꯐꯝ ꯁꯥꯠꯐꯝ ꯑꯣꯏꯔꯤꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯇ 2023ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯐꯣꯡꯂꯤꯕ ꯏ ꯄꯥꯎ ꯍꯥꯏꯕꯗꯤ ꯗꯦꯏꯂꯤ ꯅ꯭ꯌꯨꯁ ꯄꯦꯄꯔꯁꯤꯡ ngasi Bengali script phongliba asi Manipuri script mayak maitai habari pare kaya khana chefongda phangkhe adubu karigumba Manipurda maitai mayak khatana i paw singsi phongba taragadi Manipuri mapanda funda aduna laiba Manipuri samna haibada Bangladesh lehoriba masing liklaba ekhoi isinau singi manungdadi awaba ma lagadra haiduna ekhoina wadaba ngamde khanthadaba ngamde adubu ngasi ojama oina asi ekhoina Bangladesh ngangiba lon asi Manipuri maitai lon asibu supnagi simban thongi lon oina lehorogadra kuna Manipurda karimba paw phaunaba matamda written form da haibadi makhogi asi ekhona chebang i paw asi paba ngamdragadi ekhoida sampaba ma rakadra haidna khanajai asigi matangda ojabin lanigi akhalo ina khara haibina ma haidna nolukna ningsingdare muka hanna saruk jabagi haibagi tamak oja Chandrajitpu amuka hanna thagachari ojana Manipur ima leibakta chatliba iriba tammiba ima lon asi matamada khoisu maitei haina ima leibakta chatpa matamda signboard khangde newspaper da khangde tarikta maitai mayekna loina iba tabada akoina paba ngamdragadi eise maitai ni haibagi mamal leiti aduna Bangladesh ta leiriba koina maitai lonsi tambagi thaurangsi ahoi hena thauram laukhatragadi akhoise maitai gi mamal leiroi maitai ni haibase akhoi ikaiba nangani maitai lonsi ataisu sandoksinu ataisu chautoksinu asigi pukhan asigi wakhal oja mayam tana larik laisu hairaba khulak lairakta khangde ima indonda khangde leiba kangkhu punamakse wakhanji munna khandabiraga makhoisu
ꯃꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕ ꯑꯃꯁꯨꯡ ꯁꯔꯨꯛ ꯌꯥꯔꯤꯕ ꯊꯧꯖꯤꯜ ꯁꯤꯜꯂꯤꯕꯕꯨ ꯃꯇꯦꯡ ꯍꯥꯏꯗꯤ ꯋꯥꯈꯜ ꯆꯥꯎꯈꯠꯄ ꯋꯥꯈꯜ ꯄꯤꯕꯤꯕ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯩ ngасai oja khurset ki wahai da I wa amani tang haijarake maitai panghal gi khunja da hauji phakta maitai maye ki thauram pangthokri haiki achumbani adubu kasulaitraba eina 2027 December da agi mahairoi sing kunni pal dubu chayeng amma laugi madu laubagi saruk jabasi akhoi bhanugasta leiba oja mayam singna saruk jabi ki examiner hisabe aina konthaujam silpi busu saruk jahan ki madugi chayeng dugi matung inna 2020 gi 7 January da maduga saruk jabi ki je akhoi oja eke seram oja somarendro mate masak naiba singbu aina baton taujaraga angang singdugi tayang porikha gi matangda first second third oiba kanghu dubu makhoi gi wakhan nungaiba phawsinu makhada su makhoi mayekchi tambada mathawai jaw chanu haina makhoi bu prize piduna mayang অনুষ্ঠান ama pangthoki maduda akhoi agi khulgi manakta kewali ghat haina pangal khul ama lei kewali ghat sukawi maitai pangal nadi kainau khul haina su hainei kainau khul dungagi mahairoi taruk class 10 da tamba 9 da tamba 7 da tamba makhoi taruk khak aigi school siga makhoi su maming challi karina haibadi panghal samaj ta su mayaksi mathau tai haiduna khan bada makhoi aina haijabani noigi khuldagi puna makpudi ai siga pham kai khatang समस्या oi mahirol kunipan du phambada aigi sangai si pikthali aduna mayam bu ngamdraga su makhoi tarukpu aina aigi school siga maming challi makhoi hujik weekend sida moi su asang bada aigi siga lakna maitai me yakhi tammi makhada ahoi amaga su ai hajage ngasai aina haihiba Tunogi Ethnic Community Development Organization Nirbahi Porichalok ki makhoi gi su school maitai meyaki school ani khak lai asi aina chithajabani aina khangjabada school du amana Mongolpur dani moi session ani thokna tawi mathangda Bhanubil da school amagal lai ahoi ama su ai hajage aigi school siga 2022 11 January February da akhoi maitai mayekse sandok sinu chauthok sinu ima dagi akhoi di imalon tambani haiba wakhandagi akhoi khunjagi mau naha khara aigi siga maitai mayek tambagi tamak thauram laukhatchai makhoi di ai matang matam di weekend de oirabasu mahiroi sing kulnipan dagi kunthraga humdoi sui kunthra humdoi duga isinau oiribi khulgi mauna hasing dudi punna phambada khatam mawong cha phatloi haiduna makhoi bu aina tha siga first week ki
irai third week ki irai ani si makhoi ga aiga thambina si ai larik tak panate aiga tambina si aiga tawbina si aiga haibina si aiga mayak si khangbina si haiduna thoram pangthokje Chandrajit si mai op oin lai de. Thagatchari Oja Brindarani mahaki ehana ngasi Ojagi school asida meke me tambagi damakta Ojagi thangnaba khundagi angal khunagi mahiroi taruk amachu mingchalle haiduna habasida tabada jana nungaijai adubu loinana ngasai mahiroi taruk adubusu aina congratulation abhinandan khanjari taram nokchari maitai mayak tambagi tamata changsilapagi tamata khungjang Thagatchari makhoi busu loinana Oja Brindana mahaki khunjagi ngasai lon haba aigi imung manungdagi tamgadamni aigi family dagi tamgadamni imadagi tamgadamni haba wahi simakna Bangladesh laiba Manipuri ichinau sing khuding maksu maki imung manungdagi asumna maitai mayak tamba horasunu habasi Oja Brindarani gi maikai dagi ina miyang mafamda kausinjari adu Ojabu Thagatchari Oja Brindarani gi mafamda ina wahang ama asai Oja Kurset nasu thamkhiba Bangladesh government na Bangladesh ta furupcha kya laihoriba masa furupcha gi mama lon ngangliba mayak leijaba mayak mapi leijaba furupcha khuding makki lailaisu tambada haibadi pre primary da adugi 2010 da Bangladesh ki shikha niti ama semki shikha niti dugi matung inna kogi furupcha singsiu lai masa mama lon na masa makki mayak makna lai tamba phangbai khutong chabadu piragane haidana adumak Bangladesh government na furup mangagi mayak lokhatuna lai phongba hauhe mathangda amo furup mangagi lokhatpagi wafamni aduda sodana koi Bangladesh ki education da Manipuri mayak na lai tambagi khutong chaba piragane haibagi lauphokai khona taba phangki Oja Kursena chalapaki karigumba Bangladesh government na si khutong chaba si pirapa taragadi pire ana si laurasi adubu Oja Brindana Oja ama waina mayak tambiriba asigumna khoi angal amasung mikai manungda primary gi school da Oja waina leiba singda asigi kri khudang khutpa jaba asi khudong chaba kri leiba Oja ki makhalon lagi Thagatchari Oja Chandrajitbu masigi thauram asida akhoi Bhanugasi maitai Oja singdi akhoi asi thauram laukhatchare 2020 da ai ngasai na so amuk hajakre mathangda Oja Kurset amasung Angan Samaski mafamda ai wafamda thamjage masi maitai mayaksi tambagi mathau tare akhoi haibagi mathau tare ngangbagi mathau tare aduna aina phambina bada ai Oja nate huji aina ngasana so haire ichinau sing mau naha sing da ai Oja oide ai tambina si ai mogi partner ni mogi sohopati ni classmate ni haina aduma tona Angan Somas su ahiba kayatang leiba sing siga weekend day amada thamada nongmatang aninitang phammadagadi matam chamna changoi masi lokhatna khangba heibagi mathau thaurang si sinbada asi mayamna nuksibiradi ai mathangda amu Oja Brindada lakjage hoji aina Oja kaina hangi mo wahang matang thamjaning badi ngasi 2023 da di Manipur da phongba daily newspaper sing Bengali script da phonglam badu phongla roi maitai mayakna Manipuri script na phonglani haiba
Manipuri script amadi paper sing loinana larik lai chu phonglakpa taragadi Bangladesh ta leherua Manipuri chinau singna pau phaunabada awaba kya laklagani hi pauta maram aduna Bangladesh ta kari thodang lokhatpa jaba amasung jakpagi Bangladesh ta chepong phongba matamda khoi maitai mayakna phongba Bengali script ka loinana Bengali mayak ka loinana Manipuri mayak phongba jaba ki thodang kai loba jaba wajagi larik phongbada amasung tungda phonglakpa matamda asigi thodang kai lokhaningai leiba wajagi amuk nireng chingsinjari waja kai nahan Oi, Bangla mayakna Bangla mayakna ponglaroi Midai mayakna oirani haibasida Midai mayakna oirani haibasida akiba ama pokli adubu tungi haurakliba angangsingidama khanduna tawdabadi yade hojiksu Bangladeshta Midai mayakna tambagi thabak khara paikhatlagasu fajana chathabadi ngamdri aduda newspaper lairik magazine chingba namakse Midai mayakna oiba taragadi pabada khara wana thokadra haina ningjai aduda masigi online gi thangsida oina haijaningbadi Midai mayak fajana paba ngamdri phauba Midai mayak loinana Bangla mayaksu hapiragadi khangdaba singgi paba ngambagi khudongchaba amasung araiba oigani haina khanjai amana Bangladeshta hojik lairik pongliba kena tawdiba sigi matangda hojik Bangla mayakka loinana Midai mayaksu pongnare aigisu hojik larik ma pongbagi hotnaribado Bangla mayakka loinana Midai mayaksu hapnaba hotnari tungi haurakliba angangsingigi paba khudongchabagidama khanbada Midai mayakse hapnaba hotnajabani hojikti tungda akhoi Banglagi mayakse leiroidabagi phibamje lakpasida aduna Midai mayakse hapagi hotnajabani ade taisu hainingbadi larik laisu tamba angangta natana punamak Midai mayak tambase punamaki khangbagi mathau laklabani si hainingi ojaga isu asi pamjaramba ojagi famdaina amuk wahang amana akhoi larik phongba asidi akhoi gi maitai singi oiba lanagi atopa kono press laijati adu atopa mayangi press ta akhona larik asi phongi akhodagi nangthugi asida karimba compose hadi larik mayak asi jaithokpa matamda asigi awaba kari thengnaba leba ojang oja tabi banatro tai si phongba si press punamakta Midai mayak sina phongba se ngamde ado hojikti online gi kanodagi Midai mayakse kano tawna phongba hanagumna kano tawba kai khudong chadaba kanodo leitre hojikpudi ado hojik Bangladesh tasu Midai mayakse kano tawna phongba jare Midai mayakna Banglaga loinana phongba yare aina habidi sinda ojagi phomda ngasai mayak jeiba matamda hadi koina computer dabu kana type jeiba matam asida asigi khudongcha kari khudong thiba habidi challenge kari leige sini aina maitai mayaki larik si koina Bengali script ka loina na maitai mayaka jerapa matam sida maitai mayakna compose computer jerapa mayak jerapa matam sida asigi khudong chaba kari leiba khudong chadaba kari leiba sini
ꯃꯥꯞꯇꯥꯖꯦ ꯍꯥꯏꯟꯁꯤ ꯑꯩ ꯑꯣꯖꯥ ꯀꯩ ꯅꯍꯥꯟꯒꯤꯁꯦ ꯅꯦꯠꯇ ꯀꯔꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯇꯥꯕ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯃꯥꯞꯇꯥꯖꯦ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯟꯁꯤ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯐꯪꯉꯒꯗꯤ ꯑꯩ ꯆꯪꯖꯔꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯖꯥ ꯈꯨꯔꯁꯦꯠꯄ ꯑꯩꯅ ꯃꯐꯝ ꯑꯩꯅ ꯍꯪꯖꯅꯤꯡꯕꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯄꯦꯄꯔꯁꯤꯡ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩ ꯃꯌꯦꯛꯅ ꯐꯣꯡꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯔꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯇꯨꯡꯒꯤ ꯁꯨꯔꯣꯟꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯑꯃꯁꯨꯡ ꯅꯦꯛꯁ ꯖꯦꯅꯦꯔꯦꯁꯟꯗ ꯀꯔꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯈꯪꯍꯧꯗ꯭ꯔꯒꯗꯤ ꯑꯗꯨ ꯑꯣꯖꯥ ꯈꯨꯔꯁꯦꯠꯅ ꯑꯁꯤꯒꯤ ꯑꯝꯇ ꯈꯔꯇꯪ ꯍꯥꯏꯕꯤꯅꯕ ꯊꯥꯒꯠꯆꯔꯤ ꯑꯁꯤ ꯈꯟꯕꯗ ꯌꯥꯝꯅ ꯑꯃꯝꯕ ꯑꯩꯈꯣꯏꯅ ꯕꯪꯂꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯕꯪꯂꯥ ꯁ꯭ꯄꯦꯂꯤꯡꯗ ꯑꯩꯈꯣꯏ ꯍꯩꯕꯅꯤꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯒꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯀꯥꯔ ꯍꯥꯞꯄ ꯈꯔ ꯑꯩꯈꯣꯏꯅ ꯂꯣꯟꯁꯤ ꯕꯪꯂꯥꯒꯗꯤ ꯁ꯭ꯄꯦꯂꯤꯡꯁꯦ ꯃꯥꯟꯅꯗ꯭ꯔꯁꯨ ꯋꯥꯅ ꯋꯥꯅ ꯄꯥꯖꯔꯝꯕꯗꯣ ꯃꯩꯇꯩꯂꯣꯟ ꯂꯣꯟꯈ꯭ꯔꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯀꯤꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯂꯣꯟꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯆꯣꯔꯆꯥ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯦ.ꯀꯦ ꯈꯦꯔꯥꯝꯅ ꯅꯥꯆꯣꯝ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯤ ꯑꯗꯨꯒ ꯑꯩꯅ ꯕꯪꯂꯥꯅ ꯏꯕ ꯄꯥꯔꯠ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨ ꯑꯣꯖꯥꯅ ꯑꯗꯨ ꯃꯅꯤꯄꯨꯔꯤꯗ ꯍꯟꯗꯣꯛꯂꯒ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯀꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯑꯃ ꯂꯧꯕꯗꯨ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯅꯥꯆꯣꯝꯗꯨꯗꯒꯁꯨ ꯑꯩꯅ ꯏꯕ ꯄꯥꯔꯠ ꯑꯃ ꯑꯣꯖꯥꯅ ꯃꯩꯇꯩꯂꯣꯟꯒ ꯍꯟꯗꯣꯛꯄ ꯇꯦꯁꯇꯨ ꯃꯗꯨꯒꯩꯁꯨ ꯂꯧꯏ ꯑꯗꯨ ꯂꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯏꯍꯧ ꯑꯃ ꯂꯥꯡꯉꯤꯁꯦ ꯑꯩꯅ ꯃꯩꯇꯩꯂꯣꯟ ꯏꯕ ꯍꯩꯇꯕ ꯑꯗꯨꯒ ꯑꯣꯖꯥꯅ ꯑꯩꯒꯤ ꯕꯪꯂꯥꯁꯤꯕꯨ ꯃꯩꯇꯩꯂꯣꯟꯅ ꯍꯟꯗꯣꯛꯄꯅꯤ ꯍꯥꯏꯅ ꯑꯗ ꯑꯩꯁꯨ ꯌꯥꯝꯅ ꯃꯗꯨꯒ ꯍꯛꯆꯥꯡꯗ ꯑꯩ ꯃꯩꯇꯩꯂꯣꯟꯁꯤ ꯀꯔꯤꯒꯤ ꯍꯩꯔꯣꯏꯗꯣꯔꯤꯃꯣ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯄꯨꯔꯒꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯁꯤ ꯂꯥꯛꯄꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯩꯇꯩꯂꯣꯟꯅ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯎꯕꯗꯤ ꯃꯩꯇꯩꯂꯣꯟꯒꯤ ꯍꯧꯖꯤꯛꯀꯤ ꯅ꯭ꯌꯨꯁ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯗꯤ ꯄꯥꯕ ꯍꯩꯇ꯭ꯔꯕꯅꯤꯅ ꯑꯁꯤ ꯁꯨꯝ ꯄꯥꯡꯊꯣꯛꯅ ꯆꯠꯂꯦꯕ ꯑꯣꯟꯂꯥꯏꯟꯗ ꯄꯥꯔꯁꯨ ꯍꯩꯇ꯭ꯔꯕꯅꯤꯅ ꯀꯃꯥꯏꯅ ꯄꯥꯔꯨꯅꯤ ꯑꯗꯨꯅ ꯏꯟꯇꯔꯦꯁꯁꯤ ꯁꯨꯝ ꯋꯥꯊꯔꯛꯑꯦ ꯑꯗꯨꯅ ꯃꯁꯤ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯁꯣꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯀꯩꯅꯣꯗ ꯈꯪꯗꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯕꯗ ꯃꯁꯤꯒꯤ ꯄꯣꯏꯟꯁꯤꯃꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇ ꯈꯪꯍꯟꯕ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯐꯥꯎꯅꯕ ꯌꯥꯔꯔꯣꯏ ꯇꯨꯔꯤꯁꯌꯥꯟꯅ ꯑꯃꯗꯒꯤ ꯑꯃꯗ ꯑꯩꯈꯣꯏ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯤꯁꯤ ꯑꯁꯤ ꯉꯝꯃꯔꯣꯏ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯇꯝꯗꯕ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛꯇ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛ ꯐꯝꯕ ꯂꯩꯕꯥꯛꯀꯤ ꯈꯨꯜꯂꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯐꯝꯕ ꯑꯣꯀꯦꯖꯅꯦꯜꯂꯤ ꯐꯝꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯄꯣꯏꯟꯁꯤꯃ ꯂꯣꯏꯅꯃꯛ ꯉꯥꯡꯐꯝ ꯊꯣꯛꯏ ꯁꯣꯁꯤꯌꯦꯜ ꯂꯤꯗꯔꯉꯩ ꯑꯣꯖꯥ ꯃꯌꯥꯝꯅꯕꯨ ꯁꯣꯏꯗꯅ ꯍꯩꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯉꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣ ꯂꯣꯟꯁꯤ ꯃꯥꯡꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤ ꯂꯩꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯑꯣꯖꯥ ꯅꯠꯇꯅꯁꯨ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯂꯤꯗꯔ ꯄꯨꯝꯅꯃꯛꯀꯤ ꯀꯣꯛꯇ ꯌꯥꯝ ꯆꯪꯕ ꯇꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯤꯟꯗꯥꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏ ꯎꯔꯗꯨ ꯂꯣꯟ ꯇꯝꯃꯣꯏ ꯍꯥꯏꯅꯕꯨ ꯕꯪꯂꯥꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯊꯥꯔꯛꯅ ꯑꯩꯈꯣꯏ ꯕꯪꯂꯥꯁꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯂꯣꯟꯊꯩ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯍꯥꯏꯅꯤꯡꯕ ꯌꯦꯡꯉꯨ 21 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯅ ꯑꯩꯈꯣꯏ ꯃꯁꯤꯕꯨ ꯌꯥꯝꯅ ꯑꯣꯀꯦꯖꯅꯦꯜꯂꯤ ꯄꯥꯂꯟ ꯇꯧꯏ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯨꯗꯤ ꯁꯨꯝ ꯏꯪꯂꯤꯁꯇꯨ ꯆꯪꯈ꯭ꯔꯦ ꯑꯗꯨꯗ ꯂꯣꯟꯁꯤ ꯍꯧꯖꯤꯛ ꯄꯨꯟꯁꯤꯜꯂꯦꯕ ꯀꯁꯨ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯄꯥꯟꯅꯣ ꯍꯥꯏꯔꯤ 1339 ꯑꯩꯈꯣꯏ ꯍꯥꯏꯗꯦ ꯑꯗꯨꯝꯅ ꯂꯣꯟꯁꯤ ꯄꯨꯟꯁꯤꯟꯈ꯭ꯔꯒꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯃꯩꯇꯩꯂꯣꯟꯅ ꯀꯔꯤꯅꯣ ꯕꯪꯂꯥꯅ ꯀꯔꯤꯅꯣ ꯏꯪꯂꯤꯁꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯏ ꯃꯩꯇꯩꯂꯣꯟꯒꯤ ꯃꯩꯇꯩ ꯑꯜꯐꯥꯕꯦꯠꯀ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤ ꯑꯁꯤ ꯑꯩ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯁꯤ ꯑꯩꯅ ꯃꯌꯥꯝ ꯊꯥꯒꯠꯆꯩ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯕꯨꯁꯨ ꯑꯁꯤ ꯇꯝꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯕꯨ ꯍꯦꯛꯇ ꯏꯁꯄꯦꯁꯦꯂꯥꯏꯁ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯜꯐꯥꯕꯦꯠ ꯂꯩꯕꯅ ꯁꯤ ꯑꯣꯏꯔꯤꯅꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯍꯤ 2-3 ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯣꯃꯟꯋꯦꯜꯊ ꯖꯤꯂꯥꯗ ꯑꯁꯤꯒꯤ ꯂꯣꯟꯒꯤ ꯃꯇꯥꯡꯗ
ꯑꯩꯈꯣꯏ ꯂꯣꯟ ꯇꯔꯥꯒ ꯇꯔꯦꯠ ꯏꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯇꯤꯟꯕꯗ ꯑꯩꯁꯨ ꯌꯥꯎꯖꯔꯨꯏ ꯑꯩꯒ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯩꯁꯨ ꯑꯇꯩꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥ ꯁꯦꯟꯁꯁ ꯇꯧꯕ ꯂꯥꯛꯄꯗꯨꯒ ꯍꯪꯉꯛꯑꯦꯕ ꯃꯩꯇꯩꯂꯣꯟꯁꯤꯒꯤ ꯀꯩꯅꯣ ꯑꯜꯐꯥꯕꯦꯠ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯦ ꯃꯩꯇꯩꯂꯣꯟꯒꯤꯗꯤꯁꯨ ꯑꯜꯐꯥꯕꯦꯠ ꯂꯩ ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯑꯇꯩꯁꯤꯡꯅꯕꯨ ꯈꯔꯅ ꯍꯥꯏꯔꯦ ꯂꯩ ꯈꯔꯅ ꯍꯥꯏꯔꯦ ꯂꯩꯇꯦ ꯃꯗꯨ ꯃꯁꯤꯒ ꯈꯨꯝꯅꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯡꯗꯣꯛꯅ ꯇꯣꯛꯑꯦ ꯂꯩꯇꯕꯗꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯏꯀꯥꯏꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟꯒꯤꯁꯦ ꯑꯜꯐꯥꯕꯦꯠ ꯂꯩꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯁꯤ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯏꯝꯄꯣꯔꯇꯦꯟꯁꯤ ꯑꯩꯈꯣই ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯄꯨꯝꯅꯃꯛꯇ ꯇꯣꯄꯤꯛꯁ ꯑꯃ ꯑꯣꯏꯅ ꯉꯥꯡꯅꯐꯝ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯅꯩ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯑꯃꯁꯨꯡ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯑꯣꯖꯥꯁꯤꯡꯒꯤꯇ ꯅꯠꯇꯦ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯒꯤꯁꯨ ꯃꯁꯤ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯊꯥꯖꯅꯔꯕꯅꯤ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯃꯄꯤ ꯇꯝꯕꯗ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯗꯣ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯍꯪ ꯑꯃꯇꯪꯒ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦश ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯥꯡꯗꯁꯨ ꯑꯣꯖꯥꯅ ꯄꯟꯕꯤꯔꯝꯃꯦ ꯀꯔꯤꯒꯨꯝꯕ ꯁꯤꯛꯈꯥ ꯅꯤꯇꯤꯗ एजुकेशन करिकुलमदा करिगुम्बा अखोगी मेटे मयेक्ना लाइक तंबगी प्री प्राइमरी प्राइमरीदा सिगी खुदोंचाबा सि पिरक्पा तारगदी दो मैती पांगना खुंदारिबा स्कूल खुदिंगमक सिदा असिगी मेटे मयेक तंबगी असिगी खुदोंचाबा सिगी करी लेबा असि करी लखटपा लेबा ओजागी पांगन खुनाइदगी ओइबा मशीनी आइना साइ पंजगी अखोइना तादा चंद्रजी नंग मसामक यावरिमनी अदुमना सेमिनार अमदा चलुबदा अखोइगी एजुकेशन सेक्रेटरी यावना अदुगी प्रोग्राम सिलक्पा मतमदुगा जा अखोइना चंझलंगबा खुदांग मदुगा अखोइना सगाबना हाइबदी मिटे पांगन पुंजलगा ओजा चनीरोम अखोइ लैरे आइना लाउथोमो यावी मने मने अखो ओजा चनी सी लैरगा ओजा चनी सिने हाना हैत्रगदी ये गवर्नमेंट पिछल ओ प्राइमरी पुनुमक्ता मिटे लोनगी स्कूल जी तव तारे आइना मतमदुगा ताकनिंगे ओजासी को थिगा फंगो अदुना मसीगी करिकुलम की प्रोग्राम सी 2023 ददी हौनी आइना कोई नेशनल करिकुलम बोर्ड तगी अनो अनो सिलेबस में यावचली वो नेक्स्ट ईयर दा कोई करिकुलम जी एमन भाबे चेंज होरनी है जे हुजिक साइंस आर्ट्स कॉमर्स लेताना पुंजन बानो वर्मा सिल्ली आइना कोई दे मैसेज लाई अदु मतमदा अखोइगी ओजासिंग नौना अखोई मिटे लोनगी गनोगी स्कूल ओजा लेबा स्कूल पुनुमक्ता मसी ताकपा हौरो हाइना हारको मतमदा अखोई मदु हाइतेना हाइबदी जाररोय असिगी मरक्ता ओजासिंग नीना कसु मतम याम जंगोय हाइबदा असी अतुबिदा अचुंबा प्रोग्राम ति लौखटना बाहाइना आई मणिपुरी साहित्य संसद आई मणिपुरी मुस्लिम टीचर्स फोरम अदुगै मिटे गिसु टीचर्स फोरम ले टीचर्स मैसिगा अतुबिदा कंबाइन मीटिंग अमा तौरगा प्रोग्राम ति सिंथबा पाम असि ओजाना हाबिबा सुगुमना अयांगो मतमना असि अखोगी अपुनबदा बांग्लादेश मणिपुरी साहित्य संसद भाषा गवेषणा उन्नयन संस्था टीचर्स फोरम मैतै पांगन अमसंग मैतैगी मनुंगदे लेबसिना अपुनबदा असिगी थदांग लखटपि हारगा अखोगी तुंगी महैरोगी दमक्ता नेक्स्ट जनरेशनगी दमक्ता अखोगी लोन अमदे अखोगी मयक असिगी ताकपि तंबिनबगी थदांगसि लखटपिगनि हाबसि अखोगी अचेत थाजाबनि अदा ए अमु ओजा बृंदागी मफमदा अया संजर ओजा बृंदा ताबिरिब्रो दो ओजा बृंदागी मफमदा अइना ngasi karigumba asi lokholap taragadi oja amo na oja bindadagi ekona ina khangjaning badi asigi mayak si ekhogi national curriculum da चंद्रजीत सी चक्र मारे अदु ओजा बिंदा न मथंग सी करी स्टेप लौनी आइना हाइबिरक मुरा फनी नेट सी यामना खुदोंग चादे चंद्रजीत सी ओजा oja brinda ओजा चंद्र हाइबिरो हजिक अइना हागिसे करिगुम्बा बांग्लादेश की नेशनल करिकुलम दा प्री प्राइमरी प्राइमरी दा अखोय मेतै मयना लाइक तंबगी खुदोंग चाबा पीरगनि हाबिसि अखोय लौरा साइ ओजा कुसेना हाइहिबा असुमना
ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯁꯤꯒꯤ ꯑꯄꯨꯟꯕ ꯊꯧꯗꯥꯡ ꯀꯔꯤ ꯂꯧꯕ ꯌꯥꯕ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯒꯤ ꯑꯣꯖꯥꯁꯤꯡꯗꯤ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯝꯒꯅꯤ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯑꯋꯥꯕ ꯅꯠꯇꯦ ꯑꯁꯤꯗ ꯑꯣꯖꯥ ꯑꯃꯅ ꯑꯣꯖꯥ ꯕ꯭ꯔꯤꯟꯗꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯁꯨ ꯑꯁꯤꯒꯤ ꯃꯌꯦꯛ ꯇꯝꯕꯤꯕꯒꯤ ꯊꯧꯗꯥꯡꯁꯤ ꯄꯨꯕꯤꯔꯤꯕ ꯀꯧꯕꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯁꯤ ꯀꯔꯝꯍꯥꯏꯅ ꯑꯄꯨꯟꯕꯗ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯑꯣꯖꯥ ꯆꯅꯤꯃꯨꯛꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤ TOT ꯑꯃ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯕ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯉꯁꯥꯏ ꯑꯣꯖꯥ ꯈꯨꯔꯁꯦꯠꯅꯁꯨ ꯍꯥꯏꯕꯤꯈꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤ ꯂꯧꯈꯠꯄꯒꯤ ꯄꯔꯦꯡꯁꯦ ꯀꯟꯅ ꯃꯁꯤꯒꯤ ꯄꯔꯦꯡꯁꯦ ꯂꯧꯊꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯄꯨꯝꯅꯃꯛꯅ ꯄꯨꯕꯤ ꯇꯥꯏ ꯑꯣꯖꯥꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯨꯔꯁꯦꯠ ꯑꯃꯁꯨꯡ ꯄꯥꯡꯒꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯁꯨ ꯐꯝꯃꯤ ꯑꯩꯈꯣꯏꯅ ꯊꯧꯔꯝꯁꯦ ꯃꯄꯨꯡ ꯐꯥꯅꯕ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ ꯑꯣꯖꯥ ꯈꯨꯔꯁꯦꯠꯇꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯖꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯚꯥꯅꯨꯒꯥꯁꯇꯗꯤ ꯃꯩꯇꯩ ꯑꯣꯖꯥꯁꯤꯡꯒꯤꯗꯤ ꯇꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯂꯦꯞꯈꯤꯕꯁꯦ ꯑꯃꯨꯛ ꯊꯧꯔꯥꯡꯁꯦ ꯂꯧꯈꯠꯅꯕꯁꯨ ꯍꯣꯠꯅꯖꯒꯅꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯣꯖꯥꯇ ꯂꯧꯈꯠꯂꯒꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯖꯥ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯊꯧꯔꯝꯁꯤ ꯀꯔꯤ ꯍꯥꯏꯅ ꯄꯥꯡꯊꯣꯛꯁꯤꯒꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯒꯤꯃꯛꯇꯒꯤ ꯑꯣꯏꯅꯗꯤ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯏꯁꯥꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯔꯒꯗꯤ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯩꯅ ꯉꯝꯖꯁꯛ ꯑꯣꯏꯕꯗ ꯑꯩ ꯇꯨꯡꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯄꯨꯗꯦ ꯁꯃꯥꯖꯀꯤꯗꯃꯛ ꯃꯩꯇꯩ ꯏꯃꯥ ꯂꯣꯟ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟꯁꯤꯗꯃꯛ ꯖꯍꯛ ꯉꯝꯖꯕ ꯃꯈꯩ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯖꯕ ꯇꯧꯕꯤꯅꯁꯤ ꯆꯠꯄꯤꯅꯁꯤ ꯉꯥꯡꯕꯤꯅꯁꯤ ꯇꯝꯕꯤꯅꯁꯤ ꯄꯨꯝꯅꯃꯛ ꯑꯩ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯗꯤ ꯃꯌꯥꯝꯒꯤꯗꯃꯛ ꯑꯩ ꯊꯋꯥꯏ ꯋꯥꯈꯜ ꯏꯄꯥꯡꯒꯜ ꯀꯠꯊꯣꯛꯆꯒꯅꯤ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕ꯭ꯔꯤꯟꯗꯥꯕꯨ ꯀꯔꯤꯒꯨꯝꯕ ꯅꯦꯁꯅꯦꯜ ꯀꯔꯤꯀꯨꯂꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯣꯟꯅ ꯃꯩꯇꯩ ꯃꯌꯦꯛꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯛꯄꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯡꯒꯟ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯣꯖꯥꯁꯤꯡ ꯄꯨꯟꯅ ꯊꯧꯗꯥꯡ ꯂꯧꯈꯠꯄ ꯃꯇꯥꯡꯗ ꯑꯣꯖꯥ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯃꯜ ꯂꯩꯔꯕ ꯊꯧꯗꯥꯡ ꯀꯠꯊꯣꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯒꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯇꯝꯁꯨ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥ ꯕ꯭ꯔꯤꯟꯗꯥꯅ ꯃꯥꯒꯤ ꯈꯨꯜꯂꯛꯀꯤ ꯏꯃꯥ ꯏꯟꯗꯣꯟꯁꯤꯡꯕꯨ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯕꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯕꯨ ꯃꯍꯩꯔꯣꯏꯁꯤꯡ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯕꯨꯁꯨ ꯄꯨꯈꯠꯂꯛꯂꯦ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯃꯍꯩ ꯃꯄꯤ ꯇꯝꯕ ꯍꯧꯒꯠꯂꯛꯄ ꯑꯁꯤꯒꯨꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯝꯅ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯗ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯑꯣꯏꯅ ꯃꯍꯩ ꯃꯄꯤ ꯇꯝꯕ ꯍꯧꯔꯁꯅꯨ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯗ ꯍꯥꯏꯗꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯃꯩꯇꯩ ꯃꯌꯦꯛ ꯈꯪꯕ ꯑꯣꯏꯔꯁꯅꯨ ꯃꯁꯤ ꯉꯥꯡꯂꯤꯕ ꯂꯣꯟ ꯃꯁꯤ ꯁꯛꯂꯤꯕ ꯂꯣꯟ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗꯁꯨ ꯁꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯤ ꯇꯨꯡ ꯀꯣꯏꯅ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯄꯥꯛ ꯆꯥꯎꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯩ ꯑꯃꯁꯨꯡ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯃꯠꯇ ꯑꯣꯏꯅ ꯏꯃꯥ ꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯃꯤꯟꯅꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯏꯔꯣꯜ ꯑꯁꯤꯅ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯃꯩꯇꯩ ꯍꯥꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯩꯇꯩ ꯀꯧꯕ ꯖꯥꯇꯤ ꯑꯁꯤ ꯁꯛ ꯇꯥꯛꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯂꯣꯟ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯌꯦꯛ ꯃꯄꯤ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯈꯪꯒꯗꯕꯅꯤ ꯇꯝꯒꯗꯕꯅꯤ ꯇꯨꯡꯒꯤ ꯁꯨꯔꯣꯟꯒꯤꯗꯃꯛꯇ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯅ ꯃꯁꯤ ꯊꯝꯃꯝꯕꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯣꯜꯂꯤꯕ ꯂꯣꯟ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯤꯈꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯗꯒꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯆꯠꯂꯛꯄꯗꯒꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥ ꯂꯣꯟꯅ ꯇꯝꯃꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯦ ꯕꯪꯒ꯭ꯂꯥ ꯕꯖꯥꯔ ꯀꯩꯊꯦꯜ ꯀꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯇꯠꯅꯕ ꯂꯩꯇꯅ ꯑꯩꯒꯤ ꯂꯥꯟꯖꯦꯟꯅꯕꯗꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯗ
ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯈꯨꯟꯗꯥꯔꯛꯄꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ ꯀꯌꯥ ꯃꯅꯤꯄꯨꯔꯒ ꯂꯥꯞꯅꯅ ꯂꯩꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯁꯤ ꯆꯦꯠ ꯆꯦꯠꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯔꯒꯤ ꯑꯍꯨꯝꯁꯨꯕ ꯗꯥꯏꯂꯣग ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯒꯦꯁ ꯁ꯭ꯄꯤꯀꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥ ꯑꯍꯨꯝꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯕ ꯐꯪꯖꯩ ꯑꯣꯖꯥ ꯑꯍꯨꯝꯃꯛꯄꯨꯁꯨ ꯑꯩꯅ ꯉꯁꯤ ꯂꯣꯟꯒꯤ ꯊꯥꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅ ꯊꯥꯒꯠꯆꯔꯤ ꯃꯥꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯑꯃꯁꯨꯡ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯚꯤꯋꯔ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯤꯖꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯖꯔꯤ ꯌꯥꯝ